Mitok khandoknaba NRC natraga manaba kanglon paikhatrabadi miyamgi ihong natana afaba fal fangloi haidana masida natana khogi mitop sing khogi manipur lengakna mitop khandok trungida khogi mikok thiba yaroi habagi warep lauduna center da takshin gadabani habje oja masi yam chauba issue ma khakne masi khana hawdaba yadaba khogi lairiba khogi mitop singsi khandokdana khogi census pangthok kibai basi maksu akoi hanagi laiba problem si loishandana anauba problem ama amu thoglakna bagi akoi kari haini adum lambi yat paga chapmana ga dori bani hoi madana jam tangai phadana khogi mitok khandoktana census tawsan garagadi masi matang da delimitation gi matang amu lakpada wa se yam chauna kai kada bagi chauna leiba jasi matang je khoi leiba lengak sina su yam kopna lumna lobam thoi sigi matang da oza kari kari oza ge moti kari kamain tham meaning oza sume sigi wapum se hojik akhoi ki census pangthokani hariba aharmada yumkok yum masing thiba adu matung da population masing thiba asigi potsi lakadori ni aduga matung da ngasai delimitation tawraktuine ana hojik lairiba phim sidi akhoi loina ma khangnar bangak tane ba asidaista khangdaba kana lebige habise akhoi hangba yayaba ada khangdaba si smai tawna akhoi lebiriba akhoi ki kenongi tampaki akhoi ki people's representative akhoi ki elected representative mayam se makhoi su loina mak adum khanglam gane habise akhoi adum thaje haitare makhoi ke su thodokna akhoi kenon nate khangdaba yaroi adum khangmon thoklabani ado maram de makhoi miyam gi lusing bangak tani ado miyam gi issue miyam gi awaba miyam gi mangda ta duna leiba apan ba khudong thigedaba mayam se danger punam se makhoi se loina urbiri bangak tane ba aduga loina na laingak sigi manung da leiba bureaucrat officer sing aduga mari leina ba department sing pai diba maduki makok sing biriba akhoi gi irakta gi thokhiba like su yam hairaga merit yamna leiraga aduke education da karida yamna pharak laga awang ma thaki keno ta position phangdana pass tawna lakhiba adumbo officer singdo makhoi masang si loina khangpham thop ngak tane ba hoji khangdriba chi kana no adu kai du khangdriba no adu orgati makhona khanglagadi makhon toppham thop thabak si kari no habse makhoi gi mangda adum pop pop tar wa pham ne ba moi masana adum haijagdong ne ba hojik leiriba phibum sidista ngasi akhoi hojik sang thok changsin tongna ba yadri adi phibum si chadri na kano gi 2023 gi thorkhiba pot adun maram oira thodok tuna maram oira harga hojik ki leiriba manipur phibum se si kamdong na census se yamna freely fairly justly pangthokadori no ba ana pangthok pa yaddi haiba wafam se pangthok ada kano de aduna ne ngasai gi akhoi gi kano gi just kariba magi campaign group to kari haba the just and fair delimitation haba JFD just and fair delimitation committee masina haurak liba pot se moi masake maranai gi oijaba pot amta natte ba se masake maranai nungai na ba kana ba thina na ba thorpa adumba makhoi na haurapa campaign natte ba akhoi gi tungi mirol gi damta akhoi gi manipur gi mirol akhoi gi tungi future gi damta ne ba adna sigi leiriba phim se khangbire haraga hojek maru ena khwaidagi ahan bada tobigidabudi leingak sida yawbiriba kano mayam sina akhoi gi legislators sing haitare ne ada makhoi mayam sina an warep to lobigidong ne ba samai tona delimitation census to budi hojek ki matam sida kitang matang chadri haing akhoi gi phim se kitang phanar kanda loina mak akhoi sangtong saksin tawtna yanar ba matam da aduga loina na akhoi gi keno da hojek se illegal immigrant se adogi matik sangal khretna illegal immigration sangal se maiki kya dagin haitare ne aduna asumba illegal immigrant mayam se makhoi se detector ga makhoi bu makhoi han gi horpham maribak de makhoi se deport to khra ga thadok khra har matung da akhoi masigi keno se census se pangthopi wa haiba se masi sidai se warep se lobby phum thok phane ba aduna hojik ngarang makhoi committee duna hari wa phum se asumba wa phum ni asidai se to bi yadragati miyam gi ho lakpata bani habsidi adum sungsoi de wa phum ni haitare aduna ngasai gi keno da atopa sigi marak sidai de kana gumba wa mioi kharana haitare political leader ogera or kana gumba khara masana masabu kano ne na khangjaba ne khanjaba haijaba adumba kano mayam na haibam lei hojik akhoi ki electoral rolls ki SIR na special intensive revision na masi ma pangthor matam denga sai ki illegal immigrants sing to loina khangdok to le ga na no
yam de yam thina khena kare yam thina phak satna kare hai tare kano duga akhoi census ka sigi kano jiga SIR jiga yam thina khena kare hai tare kano tati SIR de kari no tok dori se masagi akhoi ki voter electoral roll da yawri ba miyo sum da basing do adu khatane ba lothok da ba adu khatane hap han loi da ba ai de se mi amana voter amana mafam manus leiba mafam manus yauksan ba aduga maki ton ba kano ta mafam sing ta maki electoral roll ta maming do chanchen ba do anirak ohum thokna chanchen ba do adu lokthok pa aduga loina na laikhidraba voter singi maming elector singi maming hojik sum hapna leiba do madu lokthok pa khandok pa aduga ngasagi akhoi gi foreigner sing yawram kholam ba ga leiba tar ga di madu yahon da haibi wane ba adu foreigner gi maming do electoral roll do te yahon re lokthok le harga ma tu mafam de ki thangdokri tongni deport tongni hadi SIR yaudi abo adi SIR ki mathong nate abo adu di election department ki makhoi kano ki election commission ki mathong nate abo masi togida bo port di akhoi tongan mane haitare aduna illegal immigrant sing detect ob haibasiga SIR da nasagi electoral roll da foreigner yahun da haibasiga ani si yam thina khena abo helema aduna si port se masi khena basi khangbi raga akhoi ki library ba legislator sing amsung concerned department sing ki makok sing biribo officer sing su masi report se phatana khangbiraga kano to bidong ne akhoi gi chap warep to lobby bum thopani ai atman hajaningi aduna sigi kano site da hojek se ma khoina hairisi February thab ki manungda chap warep ama miam da khangan biu haibane ba ado hai bedu ngasi tang kolum doi hojek loi da numit mangani khaktangai salak ne tha se adu oiragadi aduna smaina miam gi ihu ama muk thorpa haiba se masi hojek matn kinang kitang matang zarui da report amadi oiduri ne ba haibde somdan peace restore tong na ki khonam gi akhoi yasina na bagi tongan ba program ma yama paikhat ba khokpa adum lakhine ba lenga ki oiba hojek once ministry expansion hector paga ngasini ni humni manu hector pa yabaga adudagi di adum thabak se adum horaklani haitare haibidi adu natagdi BJP lenga sigi amsama gi coalition lenga sigi makhutta mokhoi thatare nipang khatane work tong na ba legdori se aduna matam si yamna leitabnina mokhoi matam hanba yaroi dabnina adu athuba matam da thabak se sat hojila kaneba asuma tanja sida amuk miyam gi mihu ihu ama amuk invite to bahai se masi aphaba achumba akhoi asingma thabak oiroi dabnina leingak sina tawi phang thok thabak to adu ningchesana phajana ware to lobiu aduga masdeisa tasengnamak akhoi gi khanna ba yaba aduga hiram sida khangbi ba haitare ne hiram sida khangba miyosing akhang ahising civil society organizations ki lusing basing kobiraga amsung societies ke marakta sida leiba enumeration kano siga hiram sida khangbi ba expert sing adum leitaba nate ba leiri ba makhoi si kobiraga wa si phajana tanabiyo khangdok phajana round table conference amada phajana khangna sinbiyo adui matung da thabak se pakhat piyo na ai atman hajaningi adu hojiki matam sida akhoi se yam positive oina adum chatmina si hojik kano na haiba the just and fair delimitation campaign gi group na hairisi committee na hairisi moi akhoi census to gi mayok ta leiba nate akhoi kano da adum to biu oneteng matang matam cha phatri loina na hojiki kano si illegal immigrants sing sa hana mas khangdok biu adum akhoi da hana thardok biu moi mari bakta halan biu haibane ba adum tung da tong bi pangthok biu haibane ba adu si quite adum kare ne yamna fair oiba kano amane demand amane na ai adum hajaningi hiel okay